Akasvani Imphal Wahengbam Rajesh na pau pajari ahanbada maruiba pau Manipur COVID ki anoba case sa Manipur taruk thengna bagalona apunba positive case lising kunmanga changwa kuntra taruk shure Social Welfare Mantri Okram Henry Hari mimana draba singi skill development training program sarkarna atu matamgi matungda hawdok lagani Anoba low singi ek singi matangda sarkar amasung lomi singna ngasi naidrida maridak subo oina wari sanakre Laibagasta COVID-19 negi naba farpage sang sada marfudra mari dasmik ama yaure amasung ऐतिहासिक ओइबा खोंगथांग अमदा ब्रिटेन दा मथंग सेयोलदगी कोरोना वायरस की वैक्सीन सिनबा हौरगनी Laibagashina Malem gi laichet oriba COVID-19 gi mayokta punna amatoina lantengnari lamdam sigi miyamna sakhagnaraba miyoi kayanasu lanpham masida mai paknabagi damak Akasvani Imphal gi ipawgi kutangda mipung kudimangna araiba thawong ahum face mask upa amaga phuttaruk lapna leinaba maimit amadi kutsa toina hamdoktuna taru taran thamba appeal tawri Manipur gi sagnaraba film actor Gokul Athopamna COVID-19 degi ngakthoknaba miyamda appeal tawraduna hai Miyam punopu Gokul Athopamna khurumjari Hauji phobagi oina COVID-19 gi vaccine puthoktriba maramna laichet asidagi ngakthoknanaba matangairaba pambaidi section by Ushinori Sarkarna laichet asid thingnaba honariba sigi mathakta akoi punamaksu wakhal taminaduna laichet asidagi ngakthoknaba tangai fadaba kangnon ahumasi ngana seminasi madudi akoi khudimangna yumdagi mapan hek thorpa matamda face mask soidna upsi sapon natraga hand sanitizer sizinaduna khutsa sengna hantoksi amasung mi amaga gi marakta foot tarukki social distance samsi section ba habishina isagi amadi akhoi gi nuksijari ba imung manung loinana miyambu laichet asidagi kanbangam gadoribani mayambu amukana khurumjari Housing mapung mai pau Manipur COVID ki anoba case sa Manipur taruk thengna bagalona apunba positive case lising kunmanga changwa kuntra taruk shure Raija gi COVID-19 command control room na ngasi numida ngwairam thokiba cherol amada hai haukiba pung kunmarida mioi chani kuntra manga naba phaduna discharge tokiba galona naba phakiba masing lising kunithoi chama humbudrani thoi shure naba pharpagi changna sada marfu taruk dasmik nipan anini housing active case lising ahum subna humbudra leiri Hariba matamasigi manungda mioi ahum siki bagalona COVID-19 positive oiba siki ba migi masing chani marfudra mari shure Maragasta COVID Kitsana kalong ngak tabasingi mathakta raija gi police na sathaba drive ta ngasi mioi chani humpuni pan phagat pagalonina lupa lising kuntrama pan chatret marfudra fine oina thian ki Laibagasi miyambu COVID-19 degi ngakthokna batangai phadaba chana kalong sing ngakna chatnabigi matangda Pradhan Mantri Narendra Modi na hawdokhiba Janna Andolon campaign Manipur da su mai pakna chathari Miyangi lusingba amadi sarkar gi makok thongba official kayanasu saruk yaduna Janna Andolon asi mapung phanaba hotnari Hanegi Mantri L. Jayanta Kumar MLA na miyam da COVID-19 degi ngakthoknaba appeal toraduna hai Akoi pikrab state sida ni la kuntra laiba jaga sidasu mi masing se sibi chang mari wangkalapan na be chang wangkalapan se mayam noi ne kangnare masidagi kannana ba khwai digi laiba method na hajabatare atamadu karino haiba targeting face mask si masi upa khutse thapon na tor yam seng na hamdukpa dilona na social distancing masi yam jabada phuttar muki chang da mandu lo khuba hakti kan ba madugi madu throka da droplet mayam sing masi ni yobangam do jaga ma to lai piu na haiba mani pe prajada aji pawlin pijari LDA gi chairman L Susindrona Janna Andolon gi khongjang sagul aduna miyam da COVID-19 gi chana kanon mapung phana ngakna sapinaba appeal toraduna hai Miyam gi representative oiriba akoina phaneyamna launa khongna haijaragashu akoina haijariba punamakse masi public sing na follow tobidraba amasung public sing inbidragadi MLA lising kaya laaga hotnaragashu masi hariba covid pandemic se masi gi akoina kanmanga moi aduna maruoina akoi praja amasung miyam gi mihut oijariba akoiga punna chapminaraga akoi sumba covid sidagi akoi ngakthokpa amasung covid sidagi akoi masing handhanba se tangai padan darkar lei aduna miyam punamagna hariba face mask sizinaba social distance tobiba amasung hand wash tobiba hand sanitize tothokpiba se masi yamna tangai fadana covid ki mari leinana amasung jan andalon gi saruk amoina miyam punamukta ain thamjari
Raijasigi Autonomous District Council Tarumag Supersit Taure, Raijagi Additional Chief Secretary, Tribal Affairs and Hills na Topa Cherola Hai, Autonomous District Council Sing Asigi Tam November Contra the Loikre. Maria Nabajila Jilagi Deputy Commissioner Sing na Council Tabak Puragani Aina, Cherol the Makatari. Thawal Jilagi Municipal Council Mari Amasung Nagar Panchayat Amagi Final Electoral Roll Fongle, Thawalgi ERO na Topa Cherola Hai, Miamna Final Electoral Roll Asi Yening Labadi, Thawal Yaripok, Kongjom Amasung Hairoki, AERO Office Singi Officer Laklaga, Yeng Bayagani. Lamlai Amasung Jiriba Municipal Council gi Final Electoral Roll Su Fongle, Miamna Mari Naba ERO Sindigi Yeng Bayagani Hari. Rises the Ladiba Private De-Addiction Center Sing Manipur Sarkar gi Social Welfare Department gi Makada Register Taunaba Bibak Asigi Director gi Cherola Man Hairi. Registration form tha sigi tarete gi Fanglagani Haina Cherola Duna Hairi. Quality, Equity, Dignity for Every Newborn Hiramda National Newborn Week Lisingani Kungi E-Launching Thorum Ngasi Pangtokre Imphal gi Lampel Pataleba National Health Mission gi Officer Thoramadu State Mission Director National Health Mission Manipur Dr. N. Samjai Singh na Hogdoki. National Mission on Oil Seeds and Pulses ki Makada Tamenglong Jila amasung None Jila gi tongan ba lomi kuntra manga romda thanaba marumarang amadi lau singubada sinanaba polam sing yan tokre KVK tupun na sinba thorom aduda akangai singna marumarang sing thabagi matangda wangang ki Assam Rifle Khaukum Battalion ang ngasi kunja singa punna tongan mawapam sing kanabagi thorom ama None Jila gi guiding jang da pangtokre mipam aduda sel kaiba COVID-19 amasung drug ki wapam sing yauna samasa sida thenariba tongan ba wapam sing kanaki Tabiriba Pawasi Akasbani Imphal Degini Social Welfare Mantri Okram Henry na Hari Mimana Singi Skill Development Training Program ama Sarkar na atuba matangi manung da hogdok lagani Imphal gi Tagel Pataleba Social Welfare Complex da ngasi pangtok kiba malengi Mimana Singi numit palan thorom da miyoi sing asida tangai fadana sangba polam sing yan tholodna mantri na hai aikoi na Mimana miyoi singi thoidok entok patawba ngamba kaya adu khangbi bagalona na makoi na mayok na riba kudong sadba kaya adu ko hanaba honagadabani Mimana miyoi sing asida isona thoidok entok patawba ngambagi sakti ama Pibirakli. Manghai, Mukhyamantri N. Birengi Lamjing Makada Sarkar Asina Makoy Gidamak Yaifa Taurangi Program Kaya Hogdokli. Masina Mimana Miyoi Lising Kaya da Kanaba Fanghali. Ipaw Paudok Paujin Taunabada Kudong Sanabagidamak Raizagi Social Welfare Bibaki Anawa website Amasung mobile apps su atuba matamda hangdok lagani. Masida Miana Makoy Mot Pongdo Bagalona Wakat Kaya Pikal Payagani Hari. Haujikan se mobile oidarakpa juk oibanina mobile app kumba ma semaga karai da kai tawrisige se monitor tawba ngamnaba madugi system su khoi thuna launch tawba sinjage aduga kanagumba na hek lekai da silere haiba su hek haiba ngamnaba khangba ngamnaba akoi prajada leiba demand sina sukni government sina sukpi doini haiba se khangba ngamnaba aduguma app am su khoi thuna launch tawna tawjari Thoramadu Social Welfare gi Director NG Uttam Nahai CMST gi Makada Panduna Lairiba Beneficiary Singi Tengbangi Sempam Makoi gi account sing da ngasi degi hapsin ba hauragani Manghai Mimana Raba Sing Khangdoktuna register Taunaba Amadi Makoi da UDID card Amadi Disability Certificate Pinaba Jila Kodimakta Awareness Camp Singsu Silagani Numinasiga Mari Lainana Handicap Development Foundation Manipur gi Secretary General Dr. Sapam Jasobantana Miam da Tauba Appeal Ngasi International Day of Persons with Disability Malem Sinba Thungna Palan Taunari Masigi Thindi Build Back Better Towards Disability Inclusive Accessibility Sustainability Post COVID-19 Hairiba Thimsi Thabak Oina Onthokpak Namnanabagidamak Iresa Kudimakta Nolukna Appeal Taujari COVID Asibu Maithiba Pina Nabagidamak Yungi Mapana Tholapa Matamda Mark Soidana Opiu Mi amaga ki marakta putaruki arapa soidna thambinanaba honabiu khud toina hamdok piduna covid na laksal bagnamdanaba koi honaminaraga thimmasibu thabak oina onthoknanaba koi punna honaminase Malemgi Mimana Singi Numit Palan Thorom Padmasri Laisram Nabakishore Charitable Trust Share and Care Wangkai Ningthem Pukri Mapan Amasung International Handicap Welfare Mission Moidang Pokna Sindura Imphagi Urembam de Leba Rose Garden the Pangtokre Thoramadu the Wheelchair Su Yantoki Lifesavers Manipur na Handicap Development Foundation Manipur Saksam Manipur Pran Sports Association for Visual Empowerment HDFC Bank State Level Blood Cell Amadi Rims Blood Bank Kusam Naraga Malengi Mimana Singi Numit Palanga Marilena Idan Tawiki Torama Pangtokre
Kendra handakta puthokkiba lau singu eksingi matangda sarkar amasung lauwi singi mihut singi marakta ngasi naidrida marirak suba oina wari sanakre wari sanab aduda kendra sarkar gi maikaidigi lau singu mantri Narendra Singh Tomar lalonitik mantri Piyush Goyal saruk yaki mifam adugi mangonena paumi singda wangangda Sri Tomar hai wafam adugi matangda kendra laumi singa leptana khanaduna lakli amasung ngasi gi mifam asigi kanaba mai phangani haina asa tawri ngasi pangthokiba mari suba tangkhaki mifam adula laumi singi union kuntrani togi mihut nifuna saruk yaki leba popan numita pangthokiba ahum suba tangkhaki wari sanaba aduda waroshin purapa ngamkidabani Sri Tomar hai anoba lau singugi lamda semdokpagi eksing adu laumi singi kananaba yengduna puthokpani laumi singna makhoi khongjang handokna buju mahangna appeal tawki maragasida Punjab ki Mukhyamantri Captain Amrinder Singh na ngasi khongjang changsiliba laumi sing amadi Kendra Sarkar lau singugi ain sing adugi matangda athuba matanggi manungda yanaba ama puraknaba appeal tawri Nai Delhi da Griha Mantri Amit Shah unarba matungda paumi singda wangangmada Sri Amrinder Singh na hai wathok asina Punjab ki sel tungi phibamda sohanba maramna mahakna Griha Mantri da su wathok asi athuba matanggi manungda loisan binaba haijaki Punjab ki laumi ayambana haujik Delhi gi mapan amadi NCR da lau singi anoba eksingi matangda khongjang changsili Akasbani Imphal gi pau tabiri Laibagasta haukiba numit kuntarukni asida nomada COVID-19 positive oiba sang lising yankai gi makhada laiduna laisat asi thengnabada chawna mai pakli haukiba pung kunmarida COVID ki anoba case lising kuntra manga chamanga rom laki aduga hariba matam asigi manungda anaba lising nifu matoi rom naba phaduna discharge tawki Laibagasta COVID-19 degi naba phakiba migi masing lak marfudra gi maya yireire aduga naba pharakpagi changna chada marfudra mari dasmik ama yaure naba phakiba migi masing asi apunba active case ki saruk kungi matakta leire Laibagasta hojik COVID-19 gi active case lak mari lising kunithoi chamapan nifu humdoi leiri masi apunba positive case ki sada mari dasmik mari khaktani Haksel Mantraloin hai anoba COVID ki case singi sada humudra manga romdi Delhi, Maharashtra, Kerala, Nongchu Bangla, Haryana amadi Rajasthan yauna Raija amasuk Indian Territory tara dagini Mantraloin hai lebak asda COVID-19 dagi sibagi changna sada amadasmik mari manga oiri haukiba pungkun marida COVID-19 dagi mioi sangwa kuntaruk siki Haukiba pungon kunmarida COVID ki sample lak tara mathoi lising tara ni thoirom test toki masiga loinana test toki ba apunba sample masing kosti tara mari lak kuntra manga lising yangkai ni pan rom sure Aitiasik oiba khongtang amada malem gi lebak singi manungda Britain na coronavirus ki vaccine Pfizer BioNTech sinabagi ayaba pikre lebak aduda vaccine asi mathang seol degi sinaba hauragani Health Secretary Matt Hancock na hai Independent Medicines and Healthcare Products Regulatory Agency MHRA na Pfizer BioNTech ki COVID-19 vaccine sinaba recommend torokpa adu sarkar na yare Manghai mathang seolegi United Kingdom sinba thungbada vaccine asi phangalagani ahan bagi oina vaccine asi healthcare workers sing amadi yumda layeng liba miyoi singda phangangani Pfizer BioNTech COVID-19 vaccine asi sangeng tawbagi aroiba thak ta COVID-19 degi sada marfudra manga ngakthokpa ngami haibadu praman tawkrabani America dasu laibak adugi health regulators Advisory Committee gi mifam loiba matung pungkun marigi dagina humudra ni thoi phawgi manungda Moderna gi COVID-19 vaccine emergency gi oina sinabada ayaba piraba yai wafam masi Moderna gi chief executive officer Stephen Bancel na phongdokkibani lebak adugi Food and Drug Administration gi mifam tha sigi tarateta pangthoknaba yai Kendra ki Ngaksel Mantri Rajnath Singh na laibak asigi miyamda Armed Forces Flag Day fanda masana yana sel hapinaba appeal chori Nai Delhi da pangthokpa Armed Forces Flag piningi thoram da wangang Sri Rajnath hai Lanmi Singh na laibak asigi ningda mangak na bagidama matam chupada thauna fana lantheng daduna lakli English singani taramapan kunda miyamna lupa koti nifutaret ena dan toroki hairaduna mantri na laibak asigi miyamna sahi asidasu sangwang dan torokani haibagi asa phongdoki Armed Forces Flag Day palan thorom tha sigi tareta pangthokani laibak asigi simna ngak sembada sahid oikraba lanmi singi mapamda ikai khumdaba utpo oina lisingama chamapan nifumapan degi numit asi palan tawduna lakli Loisilappada COVID-19 degi ngakthoknaba face mask upa puttaruk lamna leiba khutsa amadi maimit taru tanan thamba haiba achamba thohong ahum asi ngakna chapinaba amukka hana ningsingjari aroibada maroiba pau Manipura COVID ki anoba case samani putaruk thengnabaga loinana apunba positive case lising kun manga changwa kuntra taruk sure Social Welfare Mantri Okram Henry na hairi mimana draba singi skill development ki training program sarkar na atuwa matamgi manungda hagdok lagani anoba law singi ek singi matangda sarkar amasung lawmi singna ngasi Nai Delhi da marirak suba ina wari sanakre
Laibaga sa COVID-19 dagi naba farpagi chang sa da marfudra mari dasmik ama yaure amasung ऐतिहासिक ओइबा खोंथांग abada Britain da mathang sayol dagi coronavirus ki vaccine sinaba hauragani Paul Luzare